ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨ ꯎꯅꯈ꯭ꯔꯦ ꯃꯆꯤꯟꯅ ꯊꯣꯛꯅ ꯄꯜꯂꯛꯇ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯪꯒꯥꯔꯝꯕ ꯃꯣꯜ ꯔꯣꯗ ꯄꯥꯔꯀꯤꯡ ꯑꯃꯁꯨꯡ ꯗꯁꯕꯤꯟ ꯑꯣꯟꯊꯣꯛꯂꯝꯂꯦ ꯒꯥꯔꯤꯁꯤꯡ ꯄꯪꯈꯥꯝꯗ ꯈꯥꯝꯖꯤꯟꯕꯗ ꯊꯤꯡꯕꯤꯅꯕ ꯃꯄꯨ ꯂꯩꯔꯝꯗ꯭ꯔꯦ ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ UCO ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯣꯔꯛꯇꯕꯅ ꯐꯩ ꯍꯥꯏꯅ ꯃꯍꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ NRC ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯗ ꯂꯨꯞ 5ꯒꯤ ꯈꯣꯡꯖꯪ ꯁꯧꯒꯠꯅꯔꯛꯂꯤ ꯈꯨꯔꯨꯝꯖꯔꯤ News Liveꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯄ꯭ꯔꯤꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯑꯃꯤꯠ ꯁꯥꯍ ꯑꯃꯁꯨꯡ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨ ꯎꯅꯈ꯭ꯔꯦ ꯃꯆꯤꯟꯅ ꯊꯣꯛꯅ ꯄꯜꯂꯛꯇ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯦ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ 29 ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 9ꯗ ꯁꯦꯟꯁꯁ 2028 ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯈꯔꯗ ꯃꯁꯤꯒꯤ ꯊꯕꯛ ꯍꯧꯒꯠꯅꯔꯛꯄꯒ ꯏꯔꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤꯁꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯊꯪ ꯊꯥꯒꯤ 1ꯗꯒꯤ 30 ꯐꯥꯎꯕꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟ ꯐꯤꯌꯔ ꯔꯤꯂꯤꯃꯤꯇꯦꯁꯟ JFDꯅꯆꯤꯡꯕ ꯑꯃꯁꯨꯡ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ NRC ꯆꯠꯅꯍꯜꯂꯨ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯉꯩꯗ ꯆꯩꯔꯛꯇ ꯉꯁꯤ ꯅꯨꯡꯊꯤꯜ ꯆꯤꯞ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯈ꯭ꯔꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯪꯒꯥꯔꯝꯕ ꯃꯣꯜ ꯔꯣꯗ ꯄꯥꯔꯀꯤꯡ ꯑꯃꯁꯨꯡ ꯗꯁꯕꯤꯟ ꯑꯣꯟꯊꯣꯛꯂꯝꯂꯦ ꯒꯥꯔꯤꯁꯤꯡ ꯄꯨꯡꯈꯥꯝꯗ ꯈꯥꯝꯖꯤꯟꯅꯕꯗ ꯊꯤꯡꯕꯤꯅꯕ ꯃꯄꯨ ꯂꯩꯔꯝꯗ꯭ꯔꯦ ꯄꯥꯔꯀꯤꯡꯒꯤ ꯏꯁꯨ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯜ ꯔꯣꯗ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯃꯤꯌꯥꯝꯅ ꯎꯕ ꯐꯪꯂꯒꯅꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯂꯩꯔꯤꯕꯁꯤꯡꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯆꯤꯞ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯤꯇꯤ 100 ꯈꯟꯒꯠꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯤꯇꯤ ꯑꯃꯃꯝ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯧꯗꯣꯛꯄ ꯁ꯭ꯇꯦꯠ ꯁꯤꯇꯤ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯈꯥꯗ ꯏꯝꯐꯥꯜ ꯁ꯭ꯇꯦꯠ ꯁꯤꯇꯤ ꯂꯤꯃꯤꯇꯦꯗꯅ ꯂꯨꯄꯥ ꯀꯣꯔ 33.7 ꯆꯪꯅ ꯁꯦꯝꯒꯠꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯁꯪꯒꯥꯔꯝꯕ ꯃꯣꯜ ꯔꯣꯗꯀꯤ ꯁꯛꯇꯝ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯃꯆꯥ ꯑꯃꯁꯨꯡ ꯑꯆꯧꯕ ꯇꯣꯡꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯑꯃꯁꯨꯡ ꯄꯣꯠ ꯆꯩ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯅ ꯂꯝꯕꯤ ꯎꯕ ꯌꯥꯗꯕ ꯄꯥꯔꯀꯤꯡ ꯍꯦꯛꯇ ꯑꯣꯏꯁꯤꯟꯕꯒꯤ ꯀꯨꯏꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯃꯜꯂ ꯂꯩꯅꯨꯡꯁꯤ ꯄꯥꯔꯀꯤꯡ ꯑꯣꯟꯊꯣꯛꯂꯕꯗꯒꯤ ꯃꯣꯜ ꯔꯣꯗꯀꯤ ꯁꯛꯇꯝ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯂꯦ ꯁꯉꯥꯏꯊꯦꯜꯗꯒꯤ ꯂꯥꯏꯌꯦꯡꯂꯤꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯃꯐꯝ ꯈꯪꯗ꯭ꯔꯦ MLA ꯑꯃꯁꯨꯡ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯈꯣꯡꯒꯨꯜ ꯂꯤꯔꯤ ꯃꯁꯥꯒꯤ ꯆꯍꯤ 23 ꯂꯣꯝꯗ ꯁꯨꯔꯤꯕꯤ ꯄꯥꯠꯁꯣꯏ PHꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯉꯥꯏꯊꯦꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯉꯥꯡꯕꯝ ꯅꯅꯥꯎ ꯑꯄꯣꯛꯄ NG ꯒꯧꯔꯃꯅꯤ ꯀꯧꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 9:30 ꯇꯥꯔꯛꯄꯗ ꯃꯄꯥꯝꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯌꯥꯎꯅ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯍꯨꯏ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕꯒ ꯂꯣꯏꯅꯅ ꯂꯝꯁꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA H ꯔꯥꯖꯦꯟ ꯃꯁꯥꯃꯛꯁꯨ ꯈꯣꯡꯒꯨꯜ ꯂꯤꯕꯁꯤꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯈꯪꯗ꯭ꯔꯤꯕꯤ ꯃꯧ ꯅꯍꯥ ꯑꯁꯤꯒꯤ ꯆꯍꯤ 10 ꯔꯣꯝ ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯈꯨꯝꯕꯣꯡ ꯈꯥꯏꯗꯦꯝꯗ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯪꯍꯧꯗꯕ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯂꯥꯏꯌꯦꯡꯂꯛꯄ ꯊꯥ ꯐꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯌꯥꯎꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯅ ꯀꯨꯝꯖꯥ 1982ꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯅꯥꯒꯥꯒꯤ ꯏꯃꯨꯡ 73 ꯂꯥꯟꯖꯦꯟꯅꯔꯤ ꯃꯣꯔꯦꯗ ꯀꯨꯝꯖꯥ 1973ꯗꯒꯤ ꯅꯥꯒꯥꯒꯤ ꯌꯨꯝ 73ꯒꯤ ꯃꯤꯑꯣꯏ 539ꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ 18 ꯍꯦꯟꯅ ꯏꯪ ꯇꯞꯅ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯀꯨꯝꯖꯥ 1992ꯗ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯏꯔꯥꯡꯒꯤ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯄ ꯀꯨꯀꯤꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯕꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯄꯨꯡ 24ꯒꯤ ꯃꯇꯝ ꯄꯤꯗꯨꯅ ꯌꯨꯝ ꯀꯩ ꯊꯨꯒꯥꯏꯗꯨꯅ ꯅꯥꯒꯥꯁꯤꯡ
ꯇꯥꯟꯊꯣꯛꯈꯤ ꯍꯥꯏꯅ ꯃꯣꯔꯦ ꯅꯥꯒꯥ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯃꯔꯥꯡꯁꯥꯡ ꯍꯁꯨꯔꯣ ꯁꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯣꯔꯗꯔ ꯄꯤꯂꯔ ꯃꯅꯥꯛꯇꯒꯤ ꯌꯨꯖꯤ ꯑꯃ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯉꯁꯤꯒꯤ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 72ꯒꯤ ꯑꯦꯔꯤꯌꯥ ꯃꯅꯥꯛꯇ ꯂꯥꯜꯍꯧꯕꯁꯤꯡ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯆꯥꯟꯗꯦꯜ ꯄꯨꯂꯤꯁꯅ 10 ARꯒ ꯊꯤ-ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯄ꯭ꯔꯤꯄꯥꯛꯀꯤ ꯀꯥꯗꯔ ꯑꯃ, ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯥꯖꯤꯟ 4, ꯅꯣꯡꯃꯩ ꯃꯔꯨ 70 ꯑꯃꯁꯨꯡ ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃꯒ ꯀꯣꯟꯅꯅ ꯉꯔꯥꯡ ꯐꯥꯔꯦ꯫ ꯀꯥꯗꯔ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯦꯝꯕ ꯃꯨꯇꯨꯝ ꯆꯍꯤ 90 ꯑꯄꯣꯛꯄ ꯃꯨꯇꯨꯝ ꯃꯅꯤ ꯀꯧꯏ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯁꯩꯖꯥꯡ ꯈꯨꯜꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ UKNAꯒꯤ ꯁꯔꯖꯟ ꯃꯦꯖꯔ ꯑꯃ ꯅꯣꯡꯃꯩꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ 5ARꯒꯤ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNAꯒꯤ ꯁꯔꯖꯟ ꯃꯦꯖꯔꯅꯤ ꯍꯥꯏꯕ ꯁꯠꯉꯝ ꯗꯣꯉꯦꯜ ꯆꯍꯤ 92 ꯀꯧꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯥꯍꯦꯖꯥꯡ ꯈꯨꯜꯗꯒꯤ ꯀꯥꯗꯔ ꯑꯃ, 9mm ꯄꯤꯁꯇꯣꯜ ꯑꯃ, ꯃꯔꯨ 5 ꯌꯥꯎꯅ ꯃꯦꯒꯥꯖꯤꯟ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯅꯤꯒꯤ ꯃꯃꯜ ꯑꯃꯨꯛꯀꯁꯨ ꯍꯦꯟꯒꯠꯂꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯗꯥꯇꯥ ꯃꯇꯨꯡ ꯏꯟꯅ ꯆꯤꯅꯤꯒꯤ ꯃꯃꯜ ꯔꯤꯇꯦꯜ ꯃꯥꯔꯀꯦꯠꯇ ꯀꯤꯂꯣꯒ꯭ꯔꯥꯝꯗ ꯂꯨꯄꯥ 75 ꯑꯣꯏꯔꯛꯈꯤꯕꯗꯨ ꯉꯁꯤꯗꯒꯤ ꯂꯨꯄꯥ 1 ꯍꯦꯟꯒꯠꯂꯦ ꯍꯥꯏꯔꯤ꯫ NH2 ꯉꯔꯥꯡꯁꯨ ꯒꯥꯔꯤ 18ꯗ ꯄꯦꯁꯦꯟꯖꯔ 269 ꯆꯠꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 18ꯗꯒꯤ NH2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯄꯔꯤꯡꯗ ꯏꯝꯐꯥꯜꯗꯒꯤ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯕ ꯆꯠꯀꯗꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯂꯝꯊꯥꯗꯨꯅ ꯆꯠꯍꯟꯅꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯃꯉꯥꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇꯁꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯦꯁꯦꯟꯖꯔ ꯒꯥꯔꯤ 18ꯗ ꯃꯤꯑꯣꯏ 269 ꯇꯣꯡꯗꯨꯅ ꯂꯟꯊꯨꯡꯐꯝ ꯑꯅꯤꯁꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯨꯠꯖ ꯌꯥꯎꯅ ꯃꯤꯑꯣꯏ 2ꯒꯤ ꯃꯊꯛꯇ ꯍꯩꯔꯣꯛ PS ꯅ ꯀꯦꯆ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 18ꯗ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯊꯣꯛꯆꯣꯝ ꯂꯩꯀꯥꯏꯗꯒꯤ ꯊꯣꯛꯆꯣꯝ ꯁꯅꯥꯊꯣꯏ ꯆꯍꯤ 52 ꯑꯄꯣꯛꯄ TH ꯏꯕꯣꯆꯧꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯝꯄ꯭ꯂꯦꯅꯦꯟꯠ ꯑꯣꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯄꯗꯒꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯊꯥ ꯑꯁꯤꯒꯤ 24ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯁꯨꯖꯥꯇꯥ ꯆꯍꯤ 53, ꯁꯤꯡꯖꯃꯩ ꯆꯤꯉꯥꯃꯊꯛ ꯊꯣꯛꯆꯣꯝ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯕꯖꯥꯔꯗꯒꯤ ꯈꯨꯟꯗꯣꯡꯕꯝ ꯅꯣꯌꯦꯟ ꯆꯍꯤ 48 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ KH ꯆꯥꯎꯕꯕꯨ ꯑꯦꯀ꯭ꯌꯨꯖꯤꯡ ꯑꯣꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯀꯦꯆ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈ꯭ꯔꯦ꯫ ꯕꯤꯁ꯭ꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞ 3ꯒꯤ IDPꯁꯤꯡꯒꯤ HIRꯒꯤ ꯐꯤꯖꯤꯀꯦꯜ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯕꯁꯨ ꯚꯣꯠ ꯊꯥꯗꯕ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯨꯔꯆꯥꯟꯄꯨꯔ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯁꯦꯟꯇꯔꯒꯤ ꯅꯤꯡꯊꯧꯖꯝ ꯔꯥꯃꯦꯁꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯛꯂꯤꯕ IDPꯁꯤꯡꯕꯨ ꯄꯥꯡꯊꯣꯔꯛꯂꯤꯕ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ NIR ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯜꯍꯧꯅꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯈꯟꯅꯅ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯇꯨꯅ ꯁꯤꯇꯤꯖꯦꯟ ꯏꯂꯦꯛꯇꯣꯔꯦꯜ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁꯔ AEROꯁꯤꯡꯕꯨ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯑꯣꯏꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯇꯧꯕꯤꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯐꯤꯖꯤꯀꯦꯜ ꯍꯤꯌꯔꯤꯡꯒꯤ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯔꯛꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯛꯂꯤꯕ HIRꯒꯤ ꯊꯕꯛ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯆꯠꯊꯕꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯃꯗꯤ ꯑꯔꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯇꯧꯒꯗꯕ ꯕꯨꯊ ꯂꯦꯚꯦꯜ ꯑꯣꯐꯤꯁꯥꯔ BLO ꯑꯁꯤꯁꯨ ꯃꯤꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯇꯩ ꯑꯃ ꯍꯥꯞꯄꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯔꯛꯂꯤꯕ IDPꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ BLO ꯑꯣꯏꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯌꯥꯒꯗꯕ ꯑꯃ ꯈꯟꯒꯠꯄꯤꯔꯒ ꯃꯈꯥ ꯇꯥꯅ ꯆꯠꯊꯕꯤꯔꯛꯇꯨꯅ ꯑꯁꯣꯏ ꯑꯔꯥꯟꯕ ꯌꯥꯎꯗꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯏ ꯍꯥꯏꯔꯤ꯫
ꯂꯝꯕꯤ ꯁꯦꯝꯕ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ UCOꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯛꯆꯤꯡ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯤꯕ ꯀꯛꯆꯤꯡ ꯈꯣꯡꯅꯥꯡ ꯃꯔꯤ ꯐꯥꯡꯕꯗꯒꯤ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯇꯥꯕ ꯂꯝꯕꯤꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯔꯣꯝ ꯁꯦꯝꯂꯝꯂꯒ ꯃꯈꯥ ꯇꯥꯅ ꯁꯦꯝꯗꯅ ꯂꯩꯔꯤꯕꯁꯤ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯝꯕꯤꯁꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯌꯥꯎꯅ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UCO ꯀꯛꯆꯤꯡ ꯋꯥꯏꯔꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯃꯅꯤꯌꯥꯏꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯣꯔꯛꯇꯕꯅ ꯐꯩ ꯍꯥꯏꯅ ꯃꯍꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯋꯥ ꯉꯥꯡꯕ ꯈꯛ ꯌꯥꯔꯣꯏ, ꯁꯦꯟꯇꯔꯗ ꯆꯠꯇꯨꯅ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯨꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯤꯔꯦꯞ ꯑꯣꯏꯅ ꯊꯣꯔꯛꯇꯕꯅ ꯐꯩ ꯍꯥꯏꯅ RPI ꯑꯊꯋꯥꯂꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ NRC ꯆꯠꯅꯍꯟꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯂꯨꯞ 5ꯒꯤ ꯈꯣꯡꯖꯪ ꯁꯧꯒꯠꯅꯔꯛꯂꯤ꯫ NRC ꯆꯠꯅꯍꯟꯗꯨꯅ ꯈꯥꯡꯉꯨꯊꯛꯇ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯈꯟꯗꯣꯛꯎ ꯍꯥꯏꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯥꯏꯇꯦꯗ ꯀ꯭ꯂꯕꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯨꯀꯣ, ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯤꯃꯦꯟꯁ ꯚꯣꯂꯟꯇꯔꯤ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯄꯥꯏꯋꯦ ꯂꯩꯃꯔꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤ, ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ PL, MPAM, ꯀꯝꯃꯤꯇꯤ ꯑꯣꯟ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯣꯍꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MHF ꯂꯨꯞ 5ꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇꯨꯅ ꯈꯥꯡꯉꯨꯊꯛꯇ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡꯕꯨ ꯌꯦꯜꯍꯧꯃꯤ ꯑꯣꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯂꯨꯞ ꯀꯌꯥꯅ ꯁꯧꯒꯠꯅꯔꯛꯂꯤ꯫ ꯏꯃꯥ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯔꯥꯠꯇꯨꯅ ꯂꯩꯇꯥꯏꯅꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯥꯏꯕꯤ ꯑꯃꯗꯤ ꯄꯦꯅꯥ ꯂꯣꯏꯁꯪ 3ꯒ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯊꯧꯒꯜ ꯂꯨꯞꯀ ꯈꯨꯠꯁꯝꯅꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯊꯧꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯃꯥ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯪꯂꯦꯟ ꯑꯃꯗꯤ ꯂꯣꯛꯇꯥꯛ ꯏꯌꯥꯏꯗ 3ꯂꯛ ꯁꯨꯕ ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯏꯔꯥꯠꯄ ꯑꯃꯗꯤ ꯂꯩꯇꯥꯏꯅꯕꯒꯤ ꯊꯧꯔꯝ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝꯁꯤꯗ ꯕꯣꯔꯗꯁꯤꯒꯤ ꯃꯦꯝꯕꯔ K. ꯁꯥꯝꯖ꯭ꯌ, ꯃꯥꯏꯕ ꯁꯪꯂꯥꯛꯄ H. ꯃꯅꯤ ꯃꯩꯇꯩ, ꯃꯥꯏꯕꯤ ꯎꯃꯪꯂꯥꯏ ꯁꯪꯂꯥꯛꯄꯤ, ꯏꯁꯩꯍꯟꯕꯤ ꯄꯦꯅꯥ ꯑꯁꯩꯕ ꯔꯣꯁꯟ, ꯂꯣꯛꯇꯥꯛ ꯂꯥꯏꯔꯦꯝꯕꯤ ꯊꯧꯒꯜ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ K.H. ꯁꯨꯔꯖꯤꯠ ꯑꯃꯗꯤ ꯑꯇꯩ ꯊꯧꯃꯤꯁꯤꯡ ꯂꯣꯏꯅꯅ ꯂꯣꯛꯇꯥꯛꯇ ꯁꯩꯗꯥꯡꯗꯨꯅ ꯍꯤꯡꯂꯤꯕ ꯉꯥꯃꯤꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ MM ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯄꯤꯖꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫